ꯂꯝꯗꯝ ꯁꯤꯗ ꯂꯩꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯥꯝꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯁꯪ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯄꯔꯝ ꯆꯨꯝꯅ ꯑꯃꯁꯨꯡ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯃꯍꯩꯁꯪ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯃꯌꯥꯝ ꯑꯃꯒꯤ ꯃꯁꯤꯒꯤ ꯀꯟꯁꯔꯟ ꯃꯌꯥꯝ ꯑꯗꯨꯒ ꯃꯁꯤ ꯂꯩꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯧꯎ ꯁꯤꯡꯎꯕ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯑꯗꯨꯒꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯆꯧꯕ ꯑꯩꯈꯣꯏ ꯇꯧꯗꯅ ꯂꯥꯛꯄ ꯂꯝꯗꯝ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕ ꯑꯃꯁꯨꯡ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯃꯈꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯤ ꯇꯝꯃꯤꯕ ꯇꯝꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯀꯣꯂꯦꯖ ꯑꯁꯤꯗ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯄꯁꯤ ꯑꯩꯈꯣꯏ ꯎꯔꯛꯄ ꯑꯗꯨꯒ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯗꯤꯟꯒꯤ ꯊꯧ ꯄꯨꯒꯗꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯥꯟꯅ ꯈꯟꯖꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯛꯁꯟꯅ ꯁꯔꯀꯨꯂꯦꯠ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯁꯥꯝꯅꯁꯨ ꯃꯁꯤ ꯊꯤꯖꯤꯟꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯥꯒꯁꯀꯤ ꯇꯥꯡ 4ꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯦ ꯃꯁꯤ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯅꯃꯁꯤ ꯁꯦꯡꯗꯣꯛꯄꯤꯅꯅꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯑꯩꯈꯣꯏ ꯑꯣꯊꯣꯔꯤꯇꯤꯗ ꯊꯝꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯗꯅ ꯑꯃꯈꯛ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯛ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯌꯦꯡꯖꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯗꯤꯟ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯁꯦ ꯆꯍꯤ 65ꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯤ ꯄꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯍꯥꯟꯅ ꯗꯤꯜ ꯑꯣꯏꯕꯤꯔꯝꯕ ꯄ꯭ꯔꯣꯐꯦꯁꯔ ꯏꯟꯗꯤꯔꯥ ꯁꯔꯥꯡꯊꯦꯝ ꯑꯁꯤ 31 ꯖꯨꯂꯥꯏ 2024ꯗ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯥꯒꯤ ꯄꯣꯁꯁꯤꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯑꯩꯈꯣꯏ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯁꯦꯝ ꯗꯦꯁꯤꯗ ꯑꯃꯨꯛ ꯔꯤꯏꯝꯄ꯭ꯂꯣꯏ ꯇꯧꯏ ꯑꯗꯨꯒ ꯁꯦꯝ ꯗꯦꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯑꯃꯨꯛ ꯂꯩ꯫ ꯂꯥꯛꯆꯅꯤꯡꯉꯤꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯃꯍꯩꯁꯪ ꯑꯃꯗ ꯔꯤꯇꯥꯌꯔ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯁꯦ ꯃꯥ ꯇꯉꯥꯏ ꯐꯗꯅ ꯇꯤꯆꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯔꯤꯏꯝꯄ꯭ꯂꯣꯏ ꯇꯧꯕꯁꯦ ꯂꯣꯏꯅꯃꯛ ꯆꯠꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯣꯂꯦꯖ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯍꯩꯁꯪ ꯑꯃ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯐꯒꯠꯅꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯗꯤꯟ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯊꯕꯛꯇꯒꯤ ꯂꯩꯉꯥꯛꯅ ꯄꯣꯊꯥꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯣꯜ ꯇꯧꯍꯜꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯕ ꯃꯇꯝꯗ ꯄꯤꯔꯛꯏꯕ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯁꯦ ꯑꯦꯛ ꯑꯦꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯞ ꯒꯦꯞ ꯑꯦꯔꯦꯟꯖꯃꯦꯟ ꯑꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯌꯦꯕ꯫ ꯀꯔꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯁꯥꯁꯤꯒꯤ ꯑꯦꯛꯇꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯌꯥꯕꯒꯤ ꯋꯥꯐꯝ ꯑꯝꯇ ꯌꯥꯎꯗꯦ꯫ 2023ꯗ ꯊꯣꯛꯏꯕ ꯑꯣꯔꯗꯤꯅꯥꯟꯁꯁꯤꯗꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯝꯇ ꯌꯥꯎꯗꯦꯕ꯫ ꯑꯗꯨꯗꯤ ꯀꯔꯝꯕ ꯑꯦꯛꯀꯤ ꯀꯔꯝꯕ ꯑꯣꯔꯗꯤꯅꯥꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯣꯞ ꯒꯦꯞ ꯑꯦꯔꯦꯟꯖꯃꯦꯟꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯦꯕ꯫ ꯃꯤꯌꯥꯝꯗ ꯀꯟꯐ꯭ꯌꯨꯁ ꯇꯧꯍꯟꯕ ꯑꯗꯨꯒꯨꯝꯕ ꯅꯣꯇꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯒ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯗ ꯆꯃꯝꯅꯍꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯇꯧꯕ ꯆꯨꯝꯗꯦ, ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯇꯦꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯤꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯁꯤ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯤꯟꯖꯔꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯖꯅꯤꯡꯉꯤꯕꯗꯤ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖꯁꯤꯒꯤ ꯗꯤꯜ ꯂꯩꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯁ꯭ꯇꯣꯞ ꯒꯦꯠ ꯑꯦꯔꯦꯟꯖꯃꯦꯟꯅꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯁꯥꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ 65 ꯏꯌꯔꯁ ꯁꯨꯗ꯭ꯔꯤꯕ ꯀꯣꯂꯦꯖꯁꯤꯗ ꯃꯤꯑꯣꯏ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ? ꯀꯔꯤ ꯏꯟꯇꯦꯟꯁꯟꯗꯅꯣ ꯉꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯦꯖꯤꯁꯇꯥꯔꯅ ꯃꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯤꯕ ꯁꯤꯒꯨꯝꯕ ꯑꯦꯛꯁꯦ ꯃꯁꯤ ꯂꯥꯟꯅ ꯀꯩꯗꯧꯕꯒꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯍꯜꯂꯒ ꯀꯩꯗꯧꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯣꯔꯗꯔꯁꯤ ꯊꯣꯛꯏꯕꯅꯣ?